Intellectual amadi academician Singna TV da function da Khak khudom bi thillaga wanganglaga laibagi Mahuta field da Taduna Thabak thoram sing Yaosanbiyu haina social worker sapamcha Kangleipal na fongdokre wafam asi ngasi Socialist Students Union of Manipur SSUM gi tarasuba mapok kumon thoram Imphal East ki tumukhong da pangthokpada fongdokhibani thoram adugi manungchanna Englishing ani kunhumdoi May 3 dagi kuki narco terrorist singna chatharakpa landa maramdam kananaba hotnabada thawaina pontha pikraba athauba chingakam lamyanbagi mitam sanaba urep uyungsu tumukhongda tamkhibaga loinana athauba adugi apokpi yawba imung manungda ikai khumnabasu utkhi thawramaduda sapamcha Kangleipal na haikhibada Manipurda awonba puraksi hairagadi lairik laisu hairaba mayam thokpiraklaga miyamgi thabak asida mang thabiyu lairik laisu haiba miyoi singdi tumina laikrabanina thawai pamudana miyamgi thabak tawriba singna lairik su paraga chapchana thengnaminaba mathau tare haiki thoramaduda SSUM gi president S Yaimana hai mahairoyama oina aikoina khunai asigidamak karamba thodang laugani haiba asi khangba mathau tai imaleba kananaba hotnabada aikoi anauba khongthang ama lauminabagi tanja adu lakle mahairoi singna lairik tamba khaknatana khunai asigidamak chapchana hotnaminasi academic atmosphere desu chauna akaiba kaya piduna mangnaba hotnabasu leire haiki thoramaduda tumukhong village authority gi chairman Lorembam Open AT Unit 52 Moirangpurel Itham Tumukhonggi Commander Singh Akoibagi Club Mairapaibigi Luchingbi Singh Amadi Miyoi Kayana Sarukyakhi SSUM da waktu konsider yang berbeda tunai sih berbeda dulu di betul selera itu itu jadi harus satu orang yang itu dia mengenai itu ini mengurusi dan ini sih misalnya Ekoi layo ekoi itu yang amuasnya atau korelera atau di isi itu kan apa menjadi yang tego menjadi sinar itu dia apa ekoi mana hukum sana apa lagi nasi dari ini udah belum dari itu dia saja kan semua juga saya sesuatu juga tulis juga ada beberapa tulis sih mata ada mahir itu mana ekoi foundation dia itu ada asal cara jadi saat cara hingga itu sendiri muka menuju ke kita selain itu nabi juga atau sih Tunggu orang serta orang apa, mahu isi orang apa, minta mereka ini adalah lawan itu saja, jangan sampai mereka. Aduna, mahu sih tapi waktu mereka juga lemah ya, memang sahaja dari, atau yang justru itu juga tanah mesti sahaja mereka itu itu saya itu matter. Contohnya, sih waktu kita tumbuh begini, orang dalam nyata, ada tu, ada setelah memang ini kalau orang itu, aku di mana, aku di mana, aku pergi, aku di orangnya, sih di mana, pura lewat dengan sesuatu nyata. Aduna, hopefully, ekoi menteri sih juga orang kerja atau kerja itu kan sesuatu apa cuma di mana orang menteri kita. Hopefully, dari kerja negara besar, mari dari kerja Kenapa begini? Karena aku buat ayat itu
Ada pun nama yang di lain itu Hausiu bisa nama yang di lain itu berbeda. Teman berbeda. Sini itu keko tempat ini sudah itu menjadi negara. Karena sebenarnya orang kali karena abu di era pada tentang TV ini karena mengira karena supaya kita dapat di bawah sesuatu ini. Aku ini itu belum selesai. Suatu lagi, ini dari baju ini saya suka kan tu bah, ada juga untuk media. Karena aku ini fungsinya itu tak sesuai. Aku ini masih terkait lokal sana bayar कोई कुछ नहीं बता रही मास नमक कोई नहीं बता रही दूध करसी अमक कोई नहीं बता रही यार ये कुछ बता कोई यार सिस्टर अमक ना तो बड़ा लीड नंबर चली सी सोशलिस्ट स्टूडेंट यूनियन ऑफ मणिपुर की तरा रक्षुबा फाउंडेशन डे मरी लेना लंदन सिदा लाइबा इरेपाक नुसीबा अमदी इरेपाक सिबु कन्ननबगिदमक्ता थौदां लौरिबा अदुगुंबा लैमिन्नरिबा महिरोय खुनाइसिंगा सोशलिस्ट स्टूडेंट यूनियन ऑफ मणिपुरना याइफु पाउजु बिजरी ngasi aikoina kari maramgidamak tararak suba foundation day si pangthukjaribano haibadagi nunggi oiba wakhalonde खुनाई की दमक अनौब मिरोल अमदी महिरोय खुनाई हाइबसिदैसिदा अखोइना युमफम ओरकांदा पांथोकसबनी महिरोय अमा ओइना अखोइ खुनाई सिगी दमक करंब थौदांग लौगदगे हाइबसि नसिगी इरमदम सिदैसिदा थोकलिबा असिगुंबा तंगदु लैता फिरम असिदैसिदा महिरोय सिंगी थौदांग अदुकी बदि यामी अमदी इमा लेबा कन्ननबगी दमक अखोइ अनौबा मिरोल अमा ओइना अनौबा खोंथांग अमा लौबगी अदुगुंबा अचेपा फिरेप अमा लौमिनबा अदुगुंबा तंगाई फदबदु लाई मरम अदुना अखोइ महिरोय सिंगना इमा लेबा कन्ननबगी दमक मिटमांग द उरिबा लान सि नतबा अखोइ अतोपा लाकदोरिबा लान मयाम अमबसु अखोइ थेंगनबगी दमक अखोइ सेम साबा मथौ तारई हाइरिबा लान सिंग असि थेंगनबगी दमक महिरोय अखोइना अखोइ कानदबदा अरेंबदा अखोइ मतम मांगहनदबिदा इमा लेबा काननबगी दमक थबक थौरम सिंग सिदैसिदा अखोइ खुमांग चाउसिननबा अदुगुंबा पेरेप अमा लौगुम चंगी अखोइ मैतै हाइबा जाति सि अदुकी मतिक तोंगान तोंगानबा फुरुप सिंगना येंगसिनबा अमदि कलकपा अदुगुंबा जाति अमा ओइबदुना मरम ओरकांदा ngasi अखोइ तंगदु लैतारबा अदुगुंबा फिबम अमदा लाकपनी हाइबसि हाइमनबो थोकते अखोइ सा कंजनबगी दमक अखोइ अंगंबा उपाय सिजनदुना अखोइ इमा लेबाकसिबु कन्ननबा चाउखटपा खुनाय अमा ओइननबगी दमकता अखोइ महिरोय सिंगना तोंगान तोंगानबा लालोंग कया अखोइ सिजनबा अमदि चंगसिनबा मथौ तारई हाइबसि अखोइ फिरेप अमा लौमिनसि अखोइना ngasi mak yengapa matamda iramdam sibu nungsiba ni si kayam yamna leiribage India laingakna aikoigi iramdam sibu nungsiribra natraga nungsidribra haibase aikoi mahiroi khunai aikoina khangminaba ma changi ngasi hauraiba mahiroi aikoina academic atmosphere da aikoi chahi ama ni si charang amadi langtaknaba kaya amagi yumfam orakanda ikoi tangdu laitadana lairakhiba academic calendar bayam si lakadoriba chahi khara sidai sidadi ikoi masi mensiba gandanabagi damak ikoi ahenba study da mai onsinduna ikoi ireibak sibu gandanabagi afaba achangba kunai ama nioi ama oiba gandanabagi khongthang adu longminasi tasengna hairaba kanda ngasi mak adak pangthok kiba class 10 amadi 12 ki examination da lisang sidna aki question leak oibagi adugumba mayam ama chatharak pasi nasina khangi amadi masi
masagi to oizaba thiba adugumba oza kharana sendong tanbagi lambi amada changsilakpani haidana lawroidabagi maram leite hairiba asigumba kunai sigi mangnangai oiraba thabak thoromsingsi matung tarakpada tawdanabagi dabak adugumba senariba ozasingdu natraga mioisingdu leingaknasu mokogi pifam thokpa dandi ama pigani haibadu kenodasu haikraba leibanina council amati board dasu hairiba school singdudagida akhanaba mieng changakanda yade haibaduma adu khangan thoi aduga fere su logada hairiba academic atmosphere sida asum kaithal pasina maram orakanda akhudi lamdam sida leiba mahiroi singna lairik tagi kitang thaidok da leibagi mong ubusina akhudi kunai si yangleng saru yaudaba adugumba kunai ama oiraploi hainingai leite asigumba hataba kaya sidagi ekoi ngathok nabagi dama kannanabagi dama ekoi ima leibak sibu kannanabagi dama ekoi lairik tasu mai onsinna matam mahantabida exam thagariba amadi thaba loikraba mahiroi singnasu ekoi matam si haina sidina bagi apamadu union asina fongdopsage aduga lakadoriba ekoi academic atmosphere singsida ekoi iramdam sida leiba mahiroi singna mapalamda haibadi india gi wangmada chalaga laik tambari chaba asusu leiredabnina india manukta asu tawgadoba study tawgadoba leiba maramda india gi hausi chatariba education system sidaisida ekoi akhanaba mieng ama changduna ekoi common university entrance test haibana chingba mayam ama tawrakadaba leibanina hairiba singsidasu ekoi mahiroi singna ahenba thauna puthokduna ekoi achangba adugumba mahiroi oiduna kunai sibu ngaknadabagi tama achangba mioi ama odo lamnadabadu honaminasi haibasima hamjage